Welcome to Manipuri Horror Tube. Ahammamaktada yengpiriba khudingna channel asibu subscribe tobiramu aduga matungdasu aki wari kya yengbu fangbinabagidamakta bell icon busu nambiramu. Asigi wari asidi 2016 da release oikiba Siren hariba movie asigi maramdani. Movie asi yamna horror amadi thriller oiba movie ni. So movie asigi ratings ti IMDb da 5.3 out of 10 aduga Rotten Tomatoes da 65% fresh oiri. So mayam thangtaba tawdana let's roll the intro. Movie asigi ahobada church ki manakta police officer ama uwa fangi. Officer adu mi ama ngairi ni haina utli. Nipa adu lakraba matungda mabani punna church adugi manungda changki. Church adugi manungda asiba hakchang hakta taraduna lerami. Aduga akoibada sa singi masa mau akakpa kaya ama leramba thengnai. Mafam adugi phibam adu ubada ngahaktang mamangda thokpa haibadi black magic kaya toromboy ki khotuna leramba ui. Police officer aduna igi khungul ama faklangdagi mataki siling fauna chakkiba ama uba fangi. Masi pumbo ubada police officer du yamna ki. Adubu nipa adudi kaisu kidabagum relax oiduna lerami. Lepram liba nipa adugi ming Nix kawi. Nix mafam duda leram liba film singdu hanadagi khangbadawna angpa akiba amata phawdabagum lerami. Mata aduda kananoma lagduna police officer adubu hatkhi. Police officer du kananoma na magi mamaida chikhaib khibagum yamna kiningai masak oiraba habadi yam tamthina mabu hatpikhi. Mata aduda nupi ama thorakhi. Nupi adugi ming Lily korami. Lily miyoiba amadi natlamde. Mahakasi monster mani. Monster asi isi. Mahaki seida ngawhalle hairaga mi adubu hatle. Hojik Nix na Lily bu uwa kaya ngang siduna mabu wakal na thaina duna punaraba honai aduga Lily ki makongda pongji ama sizinki. Pongji adu magi minai ohenanaba sibibani. Mata sida aikoina leiramliba miyoibagi asiba hakchang mayamdu Lily na loina hatpani haiba khamangami. Asigi matungda aikoi couple amabu uwa fangi. Nipa adugi ming Jonah aduga nupi adugi ming na Eva kawi. Adubu mabani luhondri. Tharni matungda di luhongadawrabani. Aduna Jonah luhondringai mamangsida magi mamanaba singa fajana enjoy tawba pamkhi. Jonah magi mamanaba singa party amada lakhi. Adubu lakraba matungda nupi su amata uwa fangdaba mafamsida karigi lakribano haina makoi pumpa khoisaunarki. Mata aduda Jonah gi brother habadi magi manaupa Mac na nakhoi ngasi mafam amada pubigi. Aduda nupi fajaba mayam asu lei. Aduga sidai hena su nungai gani haiduna hairaki. Masi tabada mamanaba punama o chalasi haiduna hainaraki. Chatningdaba kaya adu su namduna puraki. Khara mana gari da masi ekoida prank kai do tawriba jatlo haiduna hainaraki. Adu moinamak Mac na gari adu thaukiduna Muhammad puraki. Adubu Muhammad pungchik chi mi pongsu yamna tade. Imung duda changbada nupi mayama makhoibu welcome tawbikhi. Mafamdu ubadadi normal malami adubu maduda leremliba mi amadi pochei singduna makhoibu kiyo honki. Habadi khara yamna mong chadaba makhalgi oirami. Party asigi losalamdaida Nix tholaki. Aduga mahase hotel adugi manager ni haiba khamangami. Aduga hangadaba amna kaino habada aharma movie asigi hawalakpada police officer duga lakminaba nipa adu Nix ni habadi ngasagi Lily da khongji siangkiba nipa adu ni haiba akhona khamangami. Hoji wari da lasi matang sida Nix na hairaki. Ngasi party se Jonah gi damata tawbani. Masi tabada Jonah ingangakhi. Haidi Nix na magi maming khanglamlibasi karamna no haiduna makhalaki. Matang da magi manau nipa da chingnaraki. Aduga manau pada hangaki. Nangagi mingse nipa sida hairubro. Sipu manan masili bro. Wadi lo shandringay da Nix na makoy puno pu room mamada pusilaki. Sum wadi sarakpada
ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯅ ꯖꯣꯅꯥꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯛꯁꯇ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯗ ꯅꯤꯛꯁꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ, ꯑꯩ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯇ꯭ꯔꯤꯠ ꯑꯃꯈꯛꯀ ꯄꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯩꯗꯤ ꯃꯍꯥꯛꯄꯨ ꯔꯨꯝ ꯑꯃꯗ ꯃꯇꯣꯝꯇ ꯄꯨꯁꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯛꯁꯇ ꯍꯪꯂꯛꯈꯤ, ꯁꯔ, ꯍꯣꯇꯦꯜꯁꯤꯒꯤ ꯃꯃꯜ ꯀꯌꯥꯃꯨꯛ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯕꯒꯦ? ꯃꯗꯨꯗ ꯅꯤꯛꯁꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯄꯩꯁꯥꯗꯤ ꯂꯧꯗꯦ, ꯑꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯃꯣꯔꯤꯁ ꯂꯧꯏ, ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯡꯒ ꯁꯥꯟꯅꯔꯛꯄ ꯃꯤꯠꯀꯨꯞꯇꯣ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯅꯣꯛꯅꯤꯡꯈꯤ, ꯃꯔꯝꯗꯤ ꯀꯅꯥꯅꯕꯨ ꯁꯦꯜꯒꯤ ꯃꯍꯨꯠꯇ ꯃꯦꯃꯣꯔꯤꯁ ꯑꯣꯏꯅ ꯂꯧꯅꯒꯦ? ꯑꯗꯨꯕꯨ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯂꯕꯁꯨ ꯇꯥꯕꯗ ꯈꯔ ꯀꯩꯅꯣꯝꯃ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯛꯁ ꯖꯣꯅꯥꯕꯨ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤ, ꯃꯗꯨꯒ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯎꯈꯤ꯫ ꯃꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯛꯁꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯈꯤꯕ ꯂꯤꯂꯤ ꯑꯗꯨꯅꯤ꯫ ꯂꯤꯂꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯖꯣꯅꯥ ꯈꯪꯂꯝꯗꯦ, ꯑꯃꯗꯤ ꯃꯥꯒꯤ ꯏꯁꯩꯒꯤ ꯃꯔꯝꯗꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯂꯤꯂꯤ ꯃꯇꯥꯡꯗꯨꯗ ꯏꯁꯩ ꯁꯛꯂꯛꯈꯤ꯫ ꯖꯣꯅꯥ ꯃꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯪꯃꯥꯡ ꯃꯥꯡꯈꯤ, ꯑꯃꯗꯤ ꯃꯥꯅ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯃꯤꯠꯇ ꯎꯍꯧꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯛꯁꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯗ ꯄꯦꯃꯦꯟꯠ ꯇꯧꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯦꯃꯦꯟꯠ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯅꯤꯛꯁꯅ ꯃꯗꯨꯗ ꯅꯈꯣꯏ ꯄꯨꯝꯕ ꯅꯀꯣꯛ ꯅꯣꯟꯊꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯛꯁꯅ ꯂꯣꯏꯔꯦ ꯄꯦꯃꯦꯟꯠ, ꯍꯧꯖꯤꯛ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯤ ꯄꯨꯝꯕ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯉꯛꯄ, ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯤꯛꯁꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛ ꯂꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯏꯟꯖꯣꯏ ꯇꯧꯔꯨꯔꯣ, ꯄꯥꯔꯇꯤ ꯌꯥꯎꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯖꯣꯅꯥ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯂꯤꯂꯤꯗ ꯍꯥꯏꯔꯛꯈꯤ, ꯅꯪ ꯁꯤꯗ ꯀꯩꯒꯤ ꯂꯩꯔꯤꯕꯅꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯥꯖꯤꯟꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯤꯂꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯁꯣꯝꯗꯅ ꯖꯣꯅꯥꯒꯤ ꯃꯃꯥꯟꯅꯕ ꯏꯂꯤꯌꯠꯅ ꯂꯩꯔꯝꯂꯤꯕ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯗ ꯗ꯭ꯔꯤꯡꯛ ꯄꯤꯔꯛꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯛꯅꯅꯕ ꯗ꯭ꯔꯤꯡꯛ ꯑꯗꯨꯗ ꯀꯥꯛꯐꯩꯔ ꯇꯤꯟꯐꯥꯔ ꯍꯥꯞꯆꯤꯟꯈꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯤꯁꯤꯟꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯦꯛ ꯏꯂꯤꯌꯠꯀꯤ ꯂꯨꯈꯝꯗ ꯇꯦꯇꯨ ꯑꯃ ꯍꯛꯄ ꯑꯗꯨ ꯎꯈꯤ꯫ ꯍꯥꯏꯕꯗꯤ ꯅꯍꯥꯟꯉꯩꯁꯨ ꯍꯛꯄ ꯎꯗꯕ ꯇꯦꯇꯨꯁꯦ ꯀꯔꯝꯍꯥꯏꯅ ꯍꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯈꯟꯖꯥꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ, ꯇꯦꯇꯨ ꯑꯁꯤ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯉꯛꯇ ꯍꯥꯏꯕꯗꯤ ꯂꯨꯈꯝꯗ ꯅꯤꯛꯁꯅ ꯍꯛꯈꯤꯕꯅꯤ꯫ ꯗ꯭ꯔꯤꯡꯛ ꯑꯗꯨ ꯏꯂꯤꯌꯠꯅ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯣꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯈꯤ, ꯑꯩꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯈꯤ꯫ ꯃꯁꯤ ꯃꯥꯒꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯨꯒꯨꯟꯕꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯕ ꯗ꯭ꯔꯤꯡꯛ ꯑꯗꯨꯗ ꯔꯤꯁꯦꯞꯁꯅꯤꯁ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯞꯆꯤꯟꯈꯤꯕ ꯇꯤꯟ ꯑꯗꯨꯒꯤ ꯏꯐꯦꯛꯅꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯌꯦꯡꯂꯨꯔꯒꯗꯤ ꯃꯤꯑꯣꯏꯕꯅ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯀꯅꯥꯝꯇꯅꯗꯤ ꯈꯪꯅꯗ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯈꯪꯍꯟꯗ꯭ꯔꯤꯕ ꯃꯈꯜꯒꯤ ꯁꯤꯀ꯭ꯔꯦꯠ ꯄꯨꯝꯕ ꯀꯥꯛꯐꯩ ꯑꯁꯤꯅ ꯃꯆꯤꯟꯗ ꯄꯨꯊꯣꯛꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯤꯟꯁꯤꯡ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯅꯌꯥꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯣꯅꯥ ꯆꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯊꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯑꯐꯕ ꯑꯃꯗꯤ ꯑꯔꯥꯏꯕ ꯃꯐꯝꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯆꯦꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯖꯣꯅꯥꯅ ꯏꯂꯤꯌꯠꯄꯨ ꯃꯄꯥꯟꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯅꯅꯕ ꯍꯥꯏꯈꯤ, ꯑꯗꯨꯒ ꯃꯦꯛꯄꯨ ꯄꯨꯗꯨꯅ ꯅꯨꯄꯤ ꯑꯃ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯨꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯖꯣꯅꯥꯅ ꯂꯤꯂꯤꯕꯨ ꯃꯥꯒꯤ ꯀꯤꯔꯝꯂꯤꯕ ꯐꯥꯔꯝꯂꯤꯕ ꯄꯨꯝꯕ ꯂꯧꯊꯣꯛꯄꯤꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯃꯄꯥꯟ ꯊꯣꯛꯂꯛꯄꯒ ꯂꯤꯂꯤ ꯖꯣꯅꯥꯕꯨ ꯃꯅꯝ ꯅꯝꯈꯤ꯫ ꯖꯣꯅꯥꯅ ꯈꯟꯈꯤ, ꯂꯤꯂꯤ ꯀꯔꯤꯃꯠꯇ ꯐꯤꯔꯣꯜ ꯃꯑꯣꯡ ꯆꯥꯗꯕꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯄꯤꯌꯨ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯤꯂꯤꯗ ꯂꯤꯠꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤ, ꯖꯣꯅꯥ ꯑꯃꯗꯤ ꯃꯦꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯊꯣꯡ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯏꯂꯤꯌꯠ ꯃꯄꯥꯟꯗ ꯀꯥꯔ ꯁ꯭ꯇꯥꯔꯠ ꯇꯧꯈꯠꯂꯒ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯅꯥ ꯑꯃꯗꯤ ꯃꯦꯛ ꯂꯝꯕꯤ ꯀꯉꯥꯎꯅꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯈꯥꯝꯅꯅꯕ ꯇꯧꯈꯤ꯫ ꯃꯗꯨꯗ ꯃꯦꯛꯅ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯕꯨ ꯐꯨꯅꯅꯕ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯪꯒꯠꯅ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯂꯤ ꯃꯥꯒꯤ ꯈꯣꯡꯗ ꯁꯤꯔꯝꯕ ꯈꯣꯡꯆꯤ ꯑꯗꯨ ꯂꯧꯊꯣꯛꯈꯤ, ꯃꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯁꯨꯄꯔ ꯄꯥꯋꯔꯁꯤꯡ ꯑꯗꯨ ꯐꯨꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯂꯤꯂꯤꯅ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯒꯤ ꯇꯨꯡꯗ ꯆꯦꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯈꯨꯗꯛꯇ ꯍꯥꯠꯈꯤ꯫ ꯃꯥꯒꯤ ꯃꯃꯩ ꯑꯃꯁꯨ ꯄꯥꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡꯗꯨꯗ ꯂꯤꯂꯤ ꯃꯤ ꯅꯠꯇꯦ ꯃꯣꯟꯁꯇꯔ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫
ꯖꯣꯅꯥ ꯑꯃꯗꯤ ꯃꯦꯛ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯀꯥꯟꯗ ꯖꯣꯅꯥꯅ ꯂꯤꯂꯤꯗ ꯂꯤꯠꯄꯤꯔꯝꯕ ꯐꯨꯔꯤꯠ ꯑꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯝꯕ ꯂꯤꯂꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯀꯥꯔꯗꯒꯤ ꯏꯂꯤꯌꯠꯄꯨ ꯆꯤꯡꯊꯈꯤ ꯑꯗꯨꯒ ꯀꯥꯔ ꯑꯗꯨ ꯗꯤꯁꯕꯦꯂꯦꯟꯁ ꯑꯣꯏꯈꯤꯗꯨꯅ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯂꯤꯂꯤꯅ ꯏꯂꯤꯌꯠꯄꯨ ꯈꯨꯗꯛꯇꯨꯗ ꯍꯥꯠꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯍꯦꯜꯞ ꯍꯦꯜꯞ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯔꯦꯡꯛꯅ ꯒꯥꯔꯤ ꯈꯥꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯔ ꯑꯃ ꯂꯥꯛꯏ꯫ ꯀꯥꯔ ꯑꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯗꯨ ꯅꯤꯛꯁꯀꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯔꯦꯡꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯔꯦꯡꯛꯄꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯛꯁꯀꯤ ꯀꯥꯡꯕꯨꯅ ꯔꯦꯡꯛꯄꯨ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯤꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯣꯅꯥ ꯑꯃꯗꯤ ꯃꯦꯛꯀꯤ ꯃꯅꯤꯡꯗꯤ ꯊꯥꯔꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯖꯣꯅꯥꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯥꯏ ꯂꯤꯂꯤꯅ ꯑꯩꯕꯨ ꯃꯅꯝ ꯅꯝꯈꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯂꯩ, ꯀꯗꯥꯏꯗ ꯂꯣꯠꯂꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯥꯐ ꯄꯨꯝꯕꯁꯦ ꯂꯩꯈꯣꯝ ꯇꯩꯁꯤꯜꯂꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯂꯩꯈꯣꯝ ꯇꯩꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯤꯂꯤꯁꯨ ꯃꯅꯝ ꯈꯪꯗꯗꯨꯅ ꯊꯤꯕ ꯉꯝꯈꯤꯗꯦ꯫ ꯖꯣꯅꯥ ꯑꯃꯁꯨꯡ ꯃꯦꯛ ꯃꯐꯝꯁꯤꯗꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯛꯁ ꯔꯦꯡꯛꯄꯨ ꯐꯖꯅ ꯇꯣꯔꯆꯔ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ, ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯂꯤꯂꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤꯕ? ꯃꯁꯤꯗ ꯔꯦꯡꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯅꯗꯤ ꯅꯣꯏꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ, ꯑꯩꯈꯣꯏ ꯑꯁꯦꯡꯕꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯣꯝꯗ ꯖꯣꯅꯥ ꯑꯃꯗꯤ ꯃꯦꯛꯁ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯣꯅꯥ ꯑꯃꯗꯤ ꯃꯦꯛꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯑꯁꯤ ꯆꯤꯊꯗꯅ ꯂꯤꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯅꯤ ꯑꯗꯨ ꯅꯤꯛꯁꯀꯤ ꯃꯦꯝꯕꯔ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯨꯈꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯇꯦꯇꯨꯁꯤꯡꯗꯣ ꯌꯦꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯛꯁ ꯉꯁꯥꯏꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯅꯨꯄꯤ ꯑꯗꯨꯗ ꯔꯦꯡꯛꯀꯤ ꯇꯣꯔꯆꯔ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯔꯛꯅꯕ ꯌꯥꯊꯪ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯛꯊꯛꯇꯒꯤ ꯀꯥꯛꯐꯩ ꯑꯃ ꯁꯠꯇꯣꯛꯂꯒ ꯔꯦꯡꯛꯀꯤ ꯂꯨꯈꯝꯗ ꯂꯩꯔꯤꯕ ꯇꯦꯇꯨ ꯑꯗꯨꯗ ꯅꯝꯁꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯤꯟꯐꯥ ꯀꯥꯛꯐꯩ ꯃꯌꯥꯝ ꯑꯃ ꯁꯝꯒꯤ ꯖꯒꯥꯗ ꯍꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯔꯆꯔꯒꯤ ꯃꯦꯃꯣꯔꯤꯗꯣ ꯂꯧꯊꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯖꯣꯅꯥ ꯑꯃꯗꯤ ꯃꯦꯛꯄꯨ ꯅꯤꯛꯁꯀꯤ ꯃꯅꯥꯛꯇ ꯄꯨꯔꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯈꯨꯗꯛꯇ ꯂꯤꯂꯤ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯂꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯥꯏꯑꯣꯜꯗ ꯑꯣꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯖꯣꯅꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ, ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯣꯅꯥ ꯀꯤꯃꯟꯈꯤꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯦꯛꯄꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯤꯂꯤ ꯖꯣꯅꯥꯕꯨ ꯆꯦꯟꯗꯨꯅ ꯃꯊꯛꯇ ꯄꯨꯈꯠꯈꯤ ꯑꯗꯨꯒ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯤꯂꯤ ꯖꯣꯅꯥꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯀꯣꯟꯖꯟ ꯈꯣꯠꯆꯤꯟꯗꯨꯅ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯕꯥꯅꯤꯗꯣ ꯏꯟꯇꯤꯃꯦꯠ ꯑꯣꯏꯈꯤ꯫ ꯖꯣꯅꯥꯁꯨ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯐꯣꯟꯒꯤ ꯔꯤꯡ ꯂꯥꯛꯄꯗ ꯖꯣꯅꯥ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯤꯂꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯖꯣꯅꯥ ꯀꯥꯈꯠꯂꯛꯈꯤ꯫ ꯖꯣꯅꯥ ꯀꯣꯜ ꯑꯗꯨ ꯊꯥꯡꯒꯠꯂꯨꯕꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯏꯚꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯅꯦꯠꯋꯥꯔꯛ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯇꯠꯈꯤ꯫ ꯖꯣꯅꯥ ꯃꯇꯥꯡ ꯑꯗꯨꯗ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯒ ꯀꯞꯄ ꯍꯧꯒꯠꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯅꯨꯄꯤꯕꯨ ꯍꯥꯏꯕꯗꯤ ꯃꯤꯠ ꯉꯥꯎꯗꯨꯅ ꯅꯨꯄꯤ ꯂꯩꯕ ꯃꯐꯝ ꯊꯤꯔꯨꯕꯗꯒꯤꯅꯤ ꯃꯁꯤꯒꯨꯝꯕ ꯊꯣꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯈꯠꯂꯛꯈꯤ꯫ ꯖꯣꯅꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯖꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯉꯁꯥꯏꯒꯤ ꯃꯣꯟꯁꯇꯔ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯕꯗꯤ ꯇꯤꯟꯐꯥ ꯀꯥꯛꯐꯩ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯁꯝꯒꯤ ꯖꯒꯥꯗ ꯍꯧꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯕꯨ ꯉꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯃ ꯎꯠꯂꯒ ꯔꯦꯡꯛꯇꯒꯤ ꯂꯧꯔꯛꯄ ꯇꯣꯔꯆꯔ ꯃꯦꯃꯣꯔꯤ ꯇꯤꯟꯐꯥ ꯑꯗꯨ ꯍꯥꯞꯄ ꯗ꯭ꯔꯤꯡꯛ ꯑꯃ ꯃꯉꯣꯟꯗ ꯊꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯖꯣꯅꯥꯅ ꯊꯛꯆꯤꯟꯈꯤ꯫ ꯊꯛꯈꯤ ꯂꯣꯏꯕꯒ ꯃꯥꯁꯨ ꯔꯦꯡꯛꯇ ꯄꯤꯈꯤꯕ ꯆꯩꯅꯥ ꯄꯨꯝꯕ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯅꯤꯛꯁꯅ ꯃꯥꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯁꯨ ꯃꯐꯝꯗꯨꯗ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯛꯁꯅ ꯂꯤꯂꯤꯒꯤ ꯄꯥꯋꯔ ꯐꯨꯗꯣꯛꯄ ꯉꯝꯍꯟꯈꯤꯗꯕ ꯈꯣꯡꯖꯤ ꯑꯗꯨ ꯄꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯂꯤꯂꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯗꯨꯅ ꯅꯪ ꯃꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯈꯣꯡꯖꯤ ꯑꯁꯤ ꯁꯤꯕꯤꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯗꯨ ꯅꯪꯅ ꯇꯧꯗ꯭ꯔꯕ ꯊꯣꯛꯂꯕꯗꯤ ꯅꯈ꯭ꯋꯥꯡꯗꯨ ꯊꯨꯗꯦꯛꯂꯦ ꯍꯥꯏꯔꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫
ꯑꯗꯨꯗ ꯖꯣꯅꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯅꯤꯛꯁꯅ ꯍꯥꯏꯔꯛꯈꯤ, ꯂꯤꯂꯤ ꯃꯣꯟꯁꯇꯔ ꯑꯃꯅꯤ, ꯃꯥꯒꯤ ꯏꯁꯩꯗꯣ ꯁꯛꯂꯒ ꯃꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯑꯗꯨꯒ ꯄꯣꯂꯣꯏꯗ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯤꯂꯤ ꯅꯪꯕꯨ ꯄꯥꯝꯕꯅꯤꯅ ꯁꯤꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯈꯣꯡꯕꯨ ꯂꯤꯔꯛꯈꯤꯒꯅꯤ꯫ ꯑꯗꯣ ꯅꯪꯅ ꯃꯥꯕꯨ ꯈꯣꯡꯖꯤ ꯑꯁꯤ ꯁꯤꯕꯤꯔꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃꯗꯤ ꯅꯪꯕు ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯁꯦꯡꯅꯃꯛꯁꯨ ꯂꯤꯂꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯎꯕ ꯐꯪꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯤꯛꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯅꯤꯛꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯇꯧꯗꯨꯅ ꯍꯥꯠꯄ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯛꯁꯅ ꯖꯣꯅꯥꯒꯤ ꯉꯛꯇ ꯊꯥꯡ ꯑꯃ ꯊꯝꯂꯦ ꯍꯥꯏꯔꯒ ꯂꯦꯞꯄꯨ ꯂꯤꯂꯤ, ꯅꯪ ꯃꯐꯝꯗꯨꯗꯒꯤ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯂꯤꯂꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯖꯣꯅꯥꯁꯨ ꯃꯥꯕꯨ ꯈꯣꯡꯖꯤ ꯑꯗꯨ ꯁꯤꯕꯤꯅꯕ ꯃꯅꯥꯛꯇ ꯇꯞ ꯇꯞꯅ ꯆꯪꯁꯤꯟꯈꯤ꯫ ꯂꯤꯂꯤ ꯇꯨꯃꯤꯟꯅ ꯏꯪꯅ ꯂꯩꯈꯤ꯫ ꯖꯣꯅꯥꯗꯤ ꯂꯤꯂꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯐꯥꯖꯤꯟꯈꯤꯕ ꯑꯃꯗꯤ ꯃꯥꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕꯤꯈꯤꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ, ꯅꯤꯛꯁꯀꯤ ꯕꯣꯗꯤꯒꯥꯔꯗꯅꯗꯤ ꯔꯦꯡꯄꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯤꯂꯤ ꯖꯣꯅꯥꯕꯨ ꯊꯃꯣꯏꯅꯨꯡꯗꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯖꯣꯅꯥꯅ ꯑꯣꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯈꯣꯡꯖꯤ ꯑꯗꯨꯁꯨ ꯃꯈꯥꯗ ꯊꯥꯗꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯂꯤꯂꯤꯅ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯣꯡꯁꯤꯟꯈꯤ ꯑꯗꯨꯒ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯛꯁ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯆꯦꯟꯅꯅꯕ ꯇꯧꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯤꯡꯗꯒꯤ ꯔꯦꯡꯛ ꯂꯥꯛꯇꯨꯅ ꯅꯤꯛꯁꯄꯨ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯗꯨꯒ ꯔꯦꯡꯛꯁꯨ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯤꯛꯁ ꯋꯥꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯇꯨꯅ ꯃꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯊꯥꯡꯅ ꯊꯤꯜꯂꯒ ꯈꯨꯗꯛꯇ ꯃꯦꯛꯄꯨ ꯍꯥꯠꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯂꯤꯂꯤ ꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯍꯧꯒꯠꯂꯛꯈꯤ꯫ ꯅꯤꯛꯁꯁꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯏꯁꯩ ꯑꯗꯨꯗ ꯂꯨꯞꯈꯤ ꯑꯗꯨꯒ ꯂꯤꯂꯤꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯊꯈꯤ꯫ ꯃꯗꯨꯗ ꯂꯤꯂꯤ ꯃꯥꯒꯤ ꯃꯃꯩꯅ ꯅꯤꯛꯁꯀꯤ ꯂꯋꯥꯏ ꯃꯅꯨꯡ ꯑꯗꯨ ꯐꯥꯎꯅ ꯅꯩꯍꯠꯈꯤ ꯑꯗꯨꯒ ꯍꯥꯠꯈꯤ꯫ ꯖꯣꯅꯥ ꯑꯃꯗꯤ ꯔꯦꯡꯛ ꯍꯤꯡꯂꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯤꯂꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯗꯨꯅ ꯖꯣꯅꯥꯕꯨ ꯈꯥꯝꯈꯤ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯂꯒ ꯖꯣꯅꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯩꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯆꯍꯤ ꯑꯃ ꯃꯇꯨꯡꯗ ꯖꯣꯅꯥ ꯃꯥꯒꯤ ꯅꯨꯄꯤ ꯏꯚꯥꯒ ꯂꯨꯍꯣꯡꯂꯝꯂꯦ ꯍꯥꯏꯕ ꯎꯕ ꯐꯪꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯂꯤꯂꯤꯒꯤ ꯏꯁꯩ ꯑꯗꯨ ꯁꯛꯂꯛꯈꯤ꯫ ꯃꯁꯤꯗꯩ ꯂꯤꯂꯤ ꯖꯣꯅꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯏꯚꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯏꯚꯥꯅ ꯃꯤ ꯅꯠꯇꯕ ꯀꯅꯥꯅꯣꯝꯃ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯂꯤꯂꯤꯅ ꯏꯚꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯖꯣꯅꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯨꯔꯨꯝꯖꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯑꯩ ꯅꯪꯒ ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯛꯄꯗ ꯂꯤꯂꯤꯅ ꯍꯔꯥꯎꯔꯗꯨꯅ ꯖꯣꯅꯥꯕꯨ ꯆꯦꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ꯫